Dada, mango sida natong kay dorino. Thaja se yenglam mani. Yengslo. Injaninde. Hopu phato. Ai bu kai da pu fatrage. Kay da pharigene amuk tahayune. Ai ngasi faw nangna haibada kari yada bi yawgene. Phabadunara natomta thabalin lamise. Adudi nang thabuk ta hobuda hayamda bani sana. Sana kaina kawbirakan amta tajaninde. Os sawarnus ai la leba. Nuksika hokiba matamda. Aina toknarase habada nangna jaraga henkibado. As mayamdo hawjita nisingaga nokningi. Adudi hainuda nangi suloi hairuro. Is aige kai legene. Nangna nupa thopa koirambagi aina phabada nangna kapsinna khibado ai lanjare matung ta roi yam haikidaine. As aduda nangna sorry ni kaina phone ga tawraga chaibado. Matamduda nangna inung hinu sikhai peri tawraga ai dada bu thadokpa ngamnoi haikibado. Aduna bu hawjikti dadagi nakta leirisidi. Aidi dum hairiduni dadaga nataba lamlanba kanaga pasigi chatminaro haina. Aduna bu aisu nangna taba topa kana amata hanna yengrisidi. Aduna bu Eikhoi Ani nasidi panthung yorisidi. As Eikhoi Anigi wari se thaja mana loin taramba tare. Thengelo tumors. Hoi, changnasi. Lao changas.